Manipur optional gi mai kedi gi maroi bi ipauk sing miam na thamjagi ngarang di hawno social media ra thadorak pa masum viral oiriba khulnga pu gi thabak thadokla badi lupa lak ani fine thi ga dabane have kim gi wapum miam na thamjari Manipur da thokliba tha tara ga ni tu fazala ka dor bi irang asigi angan ba matam dagi hawduna Manipur gi legislature yawba kuki jo proof sing dagi weba tongwan ba administration demand tawbada asawba khut yaw haina miam na ngangna riba kuki np Manipur gi masalo sing mo oiriba Kangpokpi district base to kuki np cycle gamkaina hauzik phawba loisin bang amdana lairibi irang asida kuki khul singbu ngak sien bagi thawdang loribi kuki volunteer singbu khul ngak bagi thabak tok yaroi karigum khul ngak bagi thabak tok pamlabadi hairiba khul ngak pasing aduna punna lupa lak ani fine oina thina ba khangan badana tana kuki jok fruki lairiba custom gi matungina miyambu sa kauduna pijakadabani habo sirolama social media da viral orakre amaromdana qnet ki wathuk amu hana thigat piu association Look amana qnet ki maramna thizilaba matungda puthorak pani haba warol qnet victim association kaksing gi mekedi gi yaning daba madi pen daba phongtorakli ngarang kaksing da pangthokpa pawg mi phama da qnet victim association kaksing gi mekedi gi look amara thigat pagi wayal aduda victim ohoraba kya gi mekedi gi pen daba kya yawre Maram asina report asi akan mamong na condemn tawi victim singi interest ama phau yeng dana nakal ama khaki wari taraga lauki ba man bu ware baduna victim kya gi punsi lu kok pada len ta ba manare asuma wel pb na balup asina sanction birakpa khongthang sibudi awang thakti ikai khunne maike kya gi khulaw kya lauduna law court thijin graba process policy lehen man mong da sengdorak liba scam enforcement director in a fawa athing ba thamadagi bengaluru da leiba qnet ki warehouse english ngani kun go humduri gi system da thamkrabani aduguma state kaya gi court kya ma di police department kya na athing ba thamkrab scam sibu yamna live mong da refund policy ma di purchase policy lei haina thaja lagalu basibu lana lamjing laga oration ma tahan ki bas yamna lebuk thibani refund policy da based tawraga oration pi ki basimakti victim singi right mat pani hana lawi refund window tawringai da refund apply tawkiba haujuk phawba refund laktaba victim kya lairi makoi singa sina kanada mu wakatki masidana tana qnet register tawre haijalaga register tawdabida paisa lakthok pikre qnet ki matang da Manipur police amadi law kayana athingba thamliba qnet sibu yamna tenma matamna oration ama irai laina pibirakli matang asida qnet register tawre haijalaga paisa lakthok pikraba victim singi wakat sing kanana tabigani qnet pu yamna tenma matamda irai laina oration propang ngamkhre qnet pu irai laiba online based business ti hana phongdo ki basi lebak thibani lok ki mekedi gi nauna amuk thijin hanba haibasi punamaki aphabani hairin su paux na makhatari amaramdana Beles authorities sing umangi lam sejina wada forest agency singa kusam naraga thabak tawruidabani NSCN gi wungtangkhul region konba maphamda leiba Beles authorities sing umangi lam sejina bagi matangda central government natragan state government ga kusam naraga karigumba makhalama tagi thabak tawminaroidabani loinana forest ki agency singa memorandum of understanding singba amata khuyek pinaba yaroiri National Socialist Council of Nagaland Wungtangkhul region gi mekedigi joint forest management haibna singba India gi forest department of forest ki policy ni haina puthokli basida naga singna changsinduna makoi ga punna thabak amata tawminaroi dabane asigumba joint forest management da changsinduna thabak tawminaru raba matung tungda kari oirakpu yai habadu villager singna madi village authority singna munna khangna ba khonabio maramdi Bharat Sarkar ki forest department puthokliba forest ki policy sida asoiba kya yawi masina yalomi tribal miyambu masagi lamda umangi langai sejinabi yahandi tribal sing masagi lam sejinabi gi hak phangandaba tarabadi tribal sing sijaro haibaga samane joint forest management haidun ahan thabak tawminaraba matung sarkar gi mekedi gi natragan state ki mekedi gi forest ki saruk sing asi preserve tawba ngak sienba lam gi saruk ne haina phongtokpa yai Masima hause hause Manipur thokliba koki ama sumaitei gi kangluki lana sida mayek sengna uba phangkre Wungtangkhul region gi sirolation makha taraduna singda khundari ba singmi singa forest ga lainaba mari sarkarna mayek sengna khangdi forest yauduna tribal miyamna hingma ngamloi haibasi sarkarna khangma ngamdi karigumba forest bu ngak sen bigi mingda sarkarna sejinabada athingba thamlakpa tarabadi tribal sing hingna ba honabada asobu singna ba mo oirlakpa
Housing ngayaki webo forest ki scheme amadi fan khara phangbi mingda forest ki lam sarkar pithokpa tawridabani asumna forest ki lam sarkar pithokibana tungda naga nation amada akaiba kya tholakpa yai maram asina singi khul singamadi village authority singna state natragana center ani maka forest ki matangna puna thabak tawminaroidabani kanagumba village authority amatana forest management gi matangna sarkar gi forest agency singa MOU khuyek pina bayaroi kanagumba na NSN wung tangkul region gi wapam sigi mayokta thabak torama thengnarabadi madu naga singi tungi lambi amasum tungi mirol yonthokpa kangbu na haina lawgani adugumba miyoi singa dugi mathakta mangjunana section wa piba tawdana NSN gi makedi gi akanba serak pigani haidenasu paus ta makhatana fongdorakli atop tendakpa pawmana Mathau taba PAP amadi atai document sing yaudana Imphal airport thunglakiba Myanmar refugee Muhammad Ana Seitaraga mang apokpa Z Rahaman kauba naha ama ngarang Imphal airport gi fare hari mag refugee ma oibigi UN piba UNHCR card number 30516C01295 parami card asi March taraga thread English ngani kunga manga da expire oigadabani Mangarang Hyderabad ki Guwahati Phawraga Imphal airport lakhibani adumainama mako airport authority na pharaba matungda Singjamai police station na kusinakhri hansu pawmana makhatana fongdorakli tentakpa loisilakpoina update angkhatang thamjagi hawkhiba November gi tang kungamang English ngani ga kungamari gi ayukta leimakhonggi 57 suba mountain division gi campus ta thabak suriba MS Binod construction gi supervisor oiriba Laisram Kamal Babuna Honda Activa MN01N 7723 tongduna sangkraba matung nungthilgi pung amaga minute kun tarakpada Nepali amaga ke manungdu wari sanaramnaba matunggi mafong khangna lerekpadagi maki manaw nupana High Court of Manipur file torakhiba criminal writ petition 20 of 2024 gi wayel satharaktuna kona semkiba committee na report pikhalakre thaudo sigi matana lakhotpa case ki ayona pikhalakhi adomainama ngasi numit yang khay mapani suraba phawra ma ki sab saba lang jin khangma ngamdri hariba inquiry committee na pikhalakpa report yenglaba matungda kona makhata na khungul libigi thabak satakhina ba pautak pi khibaga loina makhata ba oil mathang thagi tarara sathana ba lepkhe hari dumaina mak November 13 English ngani ga 13 da gamnam sapraimana PS na thaudo osigi matana case ma lokhotpaga loina court langkhalakpa status report amana police ki mekedigi Laisram Kamal Babu buku ki militant singnaba singna kidnap taromba ye habigi akanba singnaba lei haina fongdorakre hari case asi ahan madalai mukong PS ki ASI Robert Songloy amasum sarpaimana gi SDPO na investigation officer sing oidunu thijinba horaglaba matung case asi ki maru ebi yengladuna SDPO na investigation officer oiri haidena su pawmana makhatari Manipur top channel gi maikei gi maru ebi ipau sing myam na thamjari ahan mada panam pausi ri gi lokosaraga Tamenglong du state cabinet mi phampam kre project kya sanga bagaloina ore yumtam kre Assembly session February 10 dagi haunaba cabinet na warep lokri Tamenglong district headquarter dang chief minister nong thumam bere na siya logduna state cabinet mi pam khibaga loina district asida paikatpa lupa crore sa hunga nifuga mapanga pon yang khai gam bathirong gi project kungi mari chief minister na sanga baga loina nauna paikat kadaba project taragani pan ore yumtam khri chief minister nong thumam bere na siya logduna district asigi indoor stadium da state cabinet mi pam pangthoki cabinet mi pamadugi mangoinana mini stadium Apollo ground pangthokpa miyamgi mi phamamada district asida paikhatpa project kungamari sanga bagaloinana tuan ba project taragani panmasu chief minister na ore yumtamki ngasigi cabinet mi phamaduna taragani thoi suba Manipur legislative assembly gi tare suba assembly session February 10 dagi haunaba ore bloki laingakna draft Manipur tenancy bill 2025 approval pikhi Wainana Pradhan Mantri Awas Yojana Awan 2.0 implementation taunaba wafam sunga sigi mipamaduna kumna khanaki urban infrastructure amadi connectivity fagat hananabi Imphal amasum Thaubal gi oina comprehensive cities mobility plan paikhatnabasu cabinet miphamna warep lokhi cabinet mifam gi mangoinana pangdokpa miyam tinba mifam adu wa ngangladuna chief minister nong thumam beren hai state sida leiribu yelhomi community khudimangna illegal immigrants sing bu yamna section ma mathoktai illegal immigrant gi issue asi Assam amasum Tripura da sauna mayunari illegal immigrants sing asi aikoina check tawdrabadi aikoidi yamna khudong thiningai oirakani
lamdam asigi yellow sing isana isabu section ba mathoktai matam kai gi mamang gi ngamkhai sambal khadana madi ngamkhai ngak sian ba yauduna lakli ngasi maksu mapung phana ngamkhai sambal mapung phana khajan ba ngamdri adubu ngamkhai sambal khabi gi thabak khumang yang sinna sangshili haina supungtoki se minister makha taraduna community marak thajana ba manglakpa aman amabu ikai khumna ba watpadigi thowaning da ba thodok kya tholakpani sapmanana sakhat minaba ngamdraba madi amana amabu ikai khumnadrabadi aikoi nungsinana laiminaba oithokloi singtam thongmanana sakhatna ba madi amana amabu ikai khumnaraba mapangal kan manipura ma oiba ngamganaki manipur BJP no lusingba laingak lairakhiba sahi tare ni palom sida sahi ani amana COVID-19 laiset ki saithing pangki amati haukiba sahi ani rom pharakadoriba matamasina manipur gi irang asi mayunari lainga asina thabak tawnaba fangliba matam supnagi sahi ahum nangairi covid pandemic amadi lairiba conflict manungda lengana sako thorangi thabak paikhat pelepkidi Tamelong district hoinesu khongsang lambi yauna water supply scheme amadi natural football ground CMB gi thabak paikhali thabak singa si athuba matam da lusilagani national highway chamaga kunthraga tare Tamelong Mahar lambi CMB gi thabas yamna yangsinna na basangshili lambi asi mapung phana lusilabadi Assam ga samna halagani state asigi miyamna Guwahati satnabagi dama Nagaland phawramba du phawraroi BJP lenga asina wasakibasing thabak oina onthokani lenga na thabak ki quality da compromise tawroi Tamelong na state asigi singi district singi onungda health care gi oina blood bank leraba maphamoide haina chief minister na phongdokhi loinana health director Sambo Gonmaina blood bank license kusinaki chief minister nga si urek yum tamkiba project singa dura Tamelong police station gi type 2 3 amadi 4 gi quarter sing Tamay amasum Tauksem police station gi type 2 amasum type 3 quarter Kaimai police station gi type 2 quarter sing national highway kuntraga tere gi Kai Fundai Tauksem phawb gi lambi gi improvement thabak IT road Tamelong Dailong dagi lalong lambi samjenbagi thabamadi Tauksem da Ekalbia model residential school Palong da Ekalbia model residential school amasum Tamelong da working women's hostel na singu sabi yawri yanisu Paushida makatana phongdorakli atoba pawna puyamai thakibagi ningsing kumon pangtokre Dr. K Hira Kabuida singmitami nungsi khudol manamadi hangemam sawba angomda maisau ningsing mana lantokre sai khudingi works ingi kungo humdoi ni panwa numita ningsing duna lak puyamai thakibagi ningsing kumon handaksu International Observation Committee on puyamai thaba ikop kanglei pakna lining inat kan belup kainau lam ahing ba thawgalup kainau amadi apun ba maira lup kainau ga punna kusamna duna kainau thongkha gi lam ahing ba lampak tapang thokre mapung oiba thawdang asigi mangoinan ayuk pung tare taba matamda kangla utra mamangda matam adugi layoi khraba ipai pu singbu kok nonduna ikai khumna bu utpaga loinana haikal lekat tamba madi kangla haikru makhongna puya mikauna bi gi thoram pang thokre tungda lam ahing ba lampak kainau Thongkhara pangthokpa mapung oiba thawramaduda PWD Manipur gi retired chief engineer EAP Yumnam Joy Kumar Ikop Kanglaipak ki chairman Moirangthem Naudalen Khomba Milal gi president Case Ingosa Mitei Ikop Kanglaipak ki convener Moirangthem Naukhamba Mitei Manipur State Sumang Dila Council gi life the president PS Gunachandra Sharma All Manipur recognized private school welfare association ki president Laislam Joy Kumar United Manipur, a Muslim Women's Development Organization ki President Anwari Nurjahan, Lining Hall Nauri Fulos, Charitable Trust ki Secretary Okram Suren Mitay Amadi, Mitay National Front Kanglipak ki Advisor Namoizam Tomana Mathangsina Athoiba Mithung, Taurang Mapu Amadi Akanaba Mithung Lensingoina Sharugyaki. Thaurang gi manungsan adungai puyamai thakibagi thawdo adubu nungaitaba phongdokpo oina makeup khara wangang dana tumina leptuna awaba phongdokki thauram haudringai mangoina haukiba January 7 kundagi numit humni supna mahailoi sangsingda Black Day observation ga loinana salai teret ki firal tangkai sing tharakhibadu mapung phana singkhatuna thauram haudokki thauram gi makhasa tharakpo oina lamdam sigi apunbagi saktam sagana bohona bada asawu thaudang kya lauriba masum yalhoingai degi lamdam sida nungsi chana leminaraglaba chingboroi tamboroi ani gi marakta hena asetpa mari purakna bohona bada singthane oiba thabak thauram kya tauriba saknairaba mihoisingda ikopna piba maisam ningsing mana masum singmi tami nungsi khudol manasran thoki
Maisau ningsing manana Bisnupur district ki kainau thongkha da leiba khangem chawba angom da lanthokpa loina singmi tami nungsi khudol manana Imphal East ki kabole kai da leiba Dr. K Hira Kawi da lanthokhi tungda Manipur State Sumang Lila Council na sanaba Sumang Kumai Kanglei Park da 1709 utkhi Thauramadu saruk yakhiba Waizoi Kumar Phongdokhibada puya mai thakibasina Manipur gi mai haurol gi leijaramba asumba aseng puari kya manghan madana tana sei tere khuntak pasisu thon wi ga asoba marama mani habi he puya mai thakraba matung Manipur gi khuntak pasisu thon wi gi asoba marama mani habi he puya mai thakraba matung Manipur gi mitai furbasu namduna mitoki lining sanana bamadi ningthaw amodi anga mathau kya na hotnarakhiba gi wari leiri Mitokki lining laurubadigi mangba sengba khaidorakpadigi singtam lakthoknarakpagi masa amasu oiki poya mai tharamdraba madi mitai lining lesson satnaduna lairamlabadi ngasi malemda mitai si mapalaitaba phurupam oiranganaki ikop ki convener moirang thep naukhamana hai puya mai thakibagi ningsing thoramasi mitai national front kanglei pakna kumja english ngamaga samapanga humdraga nipandagi leptana pangthoktuna laklaba matung kumja english ngani taraga mathuidigi hauna mapaleba ki mute singamadi lamdamasi gi loop kaya punsinduna international observation committee on puya mai thaba ikop semduna pangthorakibani naukhamana hai MNF Kanglipa amadi ikop na sahi ni fukutere subna ningsing thoramasi pangthoktuna lakpagi mahi oina ngasidi Manipur singmi tamigi nungsi mari sagat pangamle yellow mi singi lol mai eksa kholakpagi mahi oina ngasidi mitai mekna master gi thak phawba loiduna research tawbagi thabak yaure masimangna haurakliba mirol asina aikhoigi ipai puna satlamba laini nat chanabi asigi khungul liraklabani haina khali ngasidagi sai saniga mogdaraga taruki mamang haibadi kumza english ngamaga satreka kunga mapan waksingi kungo humdoi ni panba sagol sunumin lebak thiraba numit adugi ayukki numitna waton lomlakpa matamda kanglei pa asigi isagi asingba iyengna iba puya haina khangnaba kui lairik punamak ningthauna kunungi khongmi lanmi singthaduna singmi tamigi yumthong kudingdagi namduna khongwalaga kanglautra mamangda pairaga tumna mai thadokhibani namit adurigi hauna singlai pawasigi apanugi saktam laikha taba horakhibani hana spongdoki amarumna tawhoidaba thawong adubu phongna singnakhiba masum ningthaugi mayka thauna phana lepkhiba matam adugi maisau mainau singamadi lol mayek loinana nat kanana bo honarakhiba singmi tamigi mioisa kaya busu ningthaun akpasaramadi tamthiba saithing piduna tumna manhi asiguma numit thana laidiba makai singmi tami khunaina kawu lairoidaba waksingi kungo humdoi ni panba kanglai pakki kui lairik tam tumna mai thadokhiba numit asibu ningsingbada singboroi tamboroi singsurgaminasi amadi numit asida kanagumba amatana ban general strike singba tawbigano hainasu moirang thep naukhambana apel tokhi tandana sumna mayamna thamjaram gi hetuga hauji koina di mayam pausi matang ase lusinjarage masum mayam puna makhata bana update ngaminase national sigi makedigi mayangi mafhum makhata na thamjari makhata bana update mayam puna ngaminase